Tanugi mayumdana amuk kesoga tinaba special contractor Thaubagi family punna chaksilami. Thaubagi machanupa amatang yawi mamingna Dinesh. Mama mapa pisa paibigi haunabi character fajade. Nupi busana po ni Kali. Mangondagi handaba mi usite mana maheli chali. Tanuga makoy ani chap manajay. Tanuna Damoja nangdi kaidi nupi koirige. Mojana nupi budi mayam koiri. Ado handak ay nangawba nupi maliri. Dihim da tamba mali. Nahan moigi freshers mit ubani. Photo yawbra yengene. Yawi. Nahan tumin-tumina mayam namhawi. Ado hairaga photo do uli. Si nupi shidi Sonia kobani. Yam phare Damoja. Asi nupi sa angonda yam yeli. Aiga koi naramba Lucas ta asi nupi sida ngawraga leri. Damoja nang asi nupi sa namphuda koiro. Yai ne. Ichangi mateng pangthogolore. Adudi magi details nang horen text taro. Pabung hoi tawri sa khara yawruge. Tanu wakal nungai na lehawi. Sonia bu Lucas tagi mojana munkhraga manghan birani. Magi lambida ating balay trik kanduna akaba minok amasun nokli. Sonia chak jaraba matung office tagi thilakpa file mayam do amam to oina check tawri. Awabagi mathakta awabani. College bu chatgadra industry bu yengjengadra magi pandam do phangnaba hotnagadra ngaihakta pothaba nungaijaba phangjade. File sing du yenglingai da Platina call tawre. Platina baby Sonia how kay hege nang kay sutaw da bro ay handakti mangyam nungaiti. Chinese kajing do aduna pharak yam tasle adugi oramni. Asi hairaga Lucas na mangonda tawba mayam do wari loina lirami. Platina aha yam taw ngam be angang lina nang butu mi kanda kem khangau drabo taning de nang masu ay kapagani ko kedaramino yam chin bro file check torambani kay sulu ba thabak dilaite hoi hoi taw jaro jaba matam na yuko hoi mama hoi do phajana lemino Sunday da call tarake hayo thamo thamo. Sonia magi tawgodaba mathau loiraga tumdarami. Ngayak tumdaraga magi komlen manglanda mapabung laklami. Ranjit na icha thoibe karigino nangna nasabu haliba. Halak laroi daba aigi damak hingauri ba nakoina wana basiliba karigino. Icha de akhang kan bene pabung na khangi awaba kaya se mayok naraga punchigi lamjel mithoi mehenbo oiro. Pabunggi damak nang nawaba se ubada lairam lenda ingna chikna leiba ngamde. Ichabu awa phangda taraga kanbina balera roi trahaina pabunggi thawai se mi pairakle. Ipagi khongul leiragano ipa chalage. Sonia mapabung bungai ko haiduna khamjarami. Adubu mapabung de angaw balay chilagda tapna mami samkri. Sonia kana mapabung bu kawrai. Pabo, ngay ko, ay sulake pabo. Pabong gitong ilake. Pabo, pabo. Sonia, masapong ba humangkaragli. Machinda, pabong hay ni soli. Aduga kangaw de, masado, mamit panglaga, pag-awgalai. Mamay mamit, humang na pumchot. Sonia, ngay haktang dudugyan mangi. Nakandalay mafondo pong yengi. Amaga minit kontra mga chalami. Ising botala malawraga, karatak jeli. Machinda soli. Pabunggi konggol, lihida bayade. Nachagi punsi na pikam na rabasu. Thawai gahakjanga amata oiringay. Nachana pabunggi konggol, lihigane. Nachabu thaw na hapiyo. Asi hairaga, lining thawlay maril anibu, jet na ningjaraga, monda manam ahumlak namlaga, amugtum thakri. Matanggi numit ni, nong ngali. Lucas, pung ahumda jet kadabado, ayuk ngantadagi, gari do jambo kapordagi aray ba dressing tok tuna mingsel mamang de khali nupi dagi khit heli tawri ba mayam do thaja so majana tawri ba do ngasai dagi yengli bani irang phaba mamani hekta haire tari bra Lucas kaya gima nangi ngarangi status to bu sengla bro mine tumli kanda bu nang bu hawnari bro Lucas di ikai ba khangbi ba di hairano mana dum henjelai Noida kanana status yung view hage. Ay koy di aduday henba yam tarok tore mutam jalo. Au ba ikoy na ikay heba matam do yawragle.
Ho noi gi chahi matang do ai khoi su kalakti ikai sangoi hangba makai status ka thamini ne lon na tawradi haido unu yadro pangkhre he Lucas na matam ni na khoi ma sa swai de advice video sharu ne chak thongru namau du pi una du ni si phan dum phare chance fangadi phabra chingbra nang na thokpa tawraga ne yum sida puro angang oirasu lohong thokpi ge aishu noi babung na phari ni Lucas na hoi ma ima nang se tasengna leisari ngai dana senna bawaram ni irang yamna phai aduna ni nang babung na phari do kainu khangdi mi ayoina ne ikai re kemte tawbusu nate de chasi yana ba blackmail tawrubra haibabu aseng ba loiman khrene che Sonia I am very sorry hai nang na swaida murum solaga Sonia korido kem tabiroi ibunga kauge hairaga call tawraga kawru chune ngasai dagi tawridu make su tari bani nokmi laurai itay ma call tawre amta lao ima nang su pabu na kahora bani chalo yare Lucasu hobe chele thaja suma pure bagi manakta chatkri kanai pholaino tanuge Lucas na namai mat itay ma kaina haibadu daide che Sonia gi oire be khalure parno adoinu pido kungkum bagyagi tanudo adoi rolni mana tawrisi mingduga chapeng manaje Lucas tawsadabi Sonia do oina call tawi Sonia na kaino pung tarama thoi ta da ngairi ahum haitene nangba Lucas na Froxelo haigina call tarok pane ai adugumba matalaiti isana comfortable oiba adum selage yar nangi mai chapna ba taroi hoye thamage kaino pinu sibo nyak to wari sage tarok pase mutkaloi chare hoi thame ngan ba Sonia gi mayum da laklami ngan bana Jan tare tholage horen pung tare daida thabaka leibro leide kai lerege adude akhoi gi unabam do aduda lao wa khanase nang call to bone busy leibaduda hekta yum da laba hoida ngan ba lake ai ngai hak leraga imanabi ma unatoiba adugi losengi tarom bane phare losenjaro adude ai su chatluki ge haina ki bapungdi ta selai Sonia masado ihai haining de phana haising labasu Lucas bu mana ngamge haibase chance panglamde Sonia mana foundation de numit set kiba formal suit to selami aduga forever 21 ge off white color ge block amatongi dress very rich watch ama aduga masamdu wangna poli Lucas calling Sonia na thola geleramo wai se ka hairaga call du thami yumdu lok toramaga Sonia tholai Lucas na gari manung dagi Sonia tholokpadu ure koite te salaga ke babudi ashumaina tawbusina phajaine aikhoi mana hairakbudo chance wangadi puro haibane chloroform tharaga pangthan jira khangthi Sonia mapandagi lok hango haibagum thilai Lucas su hangi aduga Sonia Francis ta phami Sonia na yare chalo Lucas hoi mai haide gari thauba hore wasu amata ngangna de ngayak thaura aga Sonia na haire kaino huralaga photo number dai hendoktana huralaga yengbu yam haiko paisa ting da bai yengbani kaino nangi phone da yawba aigi photo delete tagudam horen aigi mangda ahayo laila ga hairasu ka oi upai lete nungsi de awoiba kaida se saino decha nangna hawba natro nangna thokpa chalo ai ka yumda ai girum doiru yarba namai du ne thajala kane daidi phagi tawbani da saubra kaino adude sangai continental doine chalasi ko ama hekte yare ado ai thengbadi yaroi ko ani du sangai continental da lai Sonia na gari dagi kumtharak pada adai da leiba nupa kharana munna muni yenglakli badu Sonia de uramde Lucas na makhut samlaga yam nuksina bai type ta changai ani du table ama da phami het phambaga Lucas na haire aya ai kainu makaure gari da hundome amta lauruge na tomda leram bakibra laururo thuna chango leram ge do Lucas thokre mafam aduda leram ba nupi kharana Sonia da tumin yengai Sonia masadu haina da banalori adubu situation do ignore tawna ba phone da kaino ma yengi tanja du da
Lucas su changai. Aduga Sonia da fajana pek tauba box ama pirei. Se, silok shalo. Kainu siba. Horen yumdi yengo. Ahingai asumana tarokano. Ayam haina deba. Mingondagi gift lawase. Lucas na. Mingondagi nati. Future husband aise. Ayam haina dre. Chalase. Sidalai rimi kaisa. Masaidagi sum aingondi yengi. Aise kaya chobi yaur janu. Chalase. Soire. Asoiba mayawi duni. Lucas na adum na hairak paduda Sonia ipa pakatna masam gado phat phat haidaraga hairei. Kai surege lipstick sai thokbro natraga mascara sai thoiro. Lucas noklaga adoma tanate romance ke etena connection da soiri. Sonia oine boy kai boy Lucas ki pambom da khubak na thajili. Angang nang yam haunu he. Lucas na kai jage haino. Something hot and spicy. Later mo today, I order tauruge. Moigi sa, ngasi waiter ga amata lagtraba kaino. Customer service ka tautre. Asi hairaga jetki. Lucas order taurum laga Sonia gi manakta phamdarak pada ngairi. Nongmai rang ani ahum kapagi khonjel taki. Aduga Sonia na leiriba mai kai tamna nupa ma kanna chensilak laga Sonia ba kudang pairaga chingi. Aduga magi makokta nongmai du em tauraga thami. Tauriba thabak adu second kharadani. Lucas Gyanmin tahaude. Kari taugani haibasu khangde. Police personnel kharana nupadu tanarakpani. Changjalakono. Hek changakpada nupi se kapkani. Police tuna khulai thado surrender taw. Sonia Lucas te yengai. Lucas na pakhatna leiramba mawong. Changjalabasu mabu kapkhrabade haina pakhatjaba khongpham madudagi machi lengre. Mapi ira chelakle nupadu da hairei. Nupi du thato. Maigi thawaini. Mangonda adum na tawgono. Sonia handakte Lucas ki wahai du tabada thamoi sontharai. Mamit uisilaga khangpang pangthorei. Aduga table da leiriba glass tu tuminna lamaga nupadu da first kan da thamjeli. Aduga height kick ama piraga makutagi nongmai du thona mullaga maru ama nupadu ki makhong da kapsili. Amuk kap ke tawbada maru yauramjei. Mataudu ubada police personnel singdu thone chenchilaklaga nupadu phajalami. Police personnel singdubu luchingba oshiduna Sonia da onchilaklaga. Nice. Adamgi thongna bu thagachari. Asi hairam laga chatkri. Lucas tenjilaklaga Sonia bu chejet koli. Makon shiri tawraga. Che. Kishu tawdabra. Ai sham phatego. Aina jase hairam dradi sithoi. Jina patanung na thoodi. Ay kamay tawduno. Asi haraga kapai. Sonia na. Ay kisu tawdar sidi. Yare halase. Ay plate na mangnungay tita mapoda. Sitho ka toye oira male. Tuo ka kuno. Chalase. Asi haraga Lucas pu sammaga mana pirakba box su pairaga thawlai. Lucas na Sonia bu mayum thinbiram laga masu mayum da halakli. Sonia box tu hangdok tu ni yengi. Ore white color ge frock the blue na Florent design tawbani. Florent adu print ni handmade ni yam khut changba pot ni nok fit tawi. Zero mana girly oi bhaisa dress khan baga yam hai. Furitu photo namaga status upload tawi caption dana iri. Really liked it. Thank you for this beautiful dress. Sonia phone do han niging lamde. Ngan baga haina kiba matungina makoina unabo hotel duda chatnaba loshili. Black ngakta suit tawi. Max black, cap black, boots black tuga magi gari thawdori. Mafam du yaure. Mana changakpada nupa ma chair amada pullaga lerami. Ngan bana nang ngasai set khangada noi get the bomb fit tawdu torami. Kay maram gina habite hydre. Sonia nupa du da onchile. Ai bu hana bashili base kay maram gino. Kanagi khujin thorangno. Nupa du sorma pi holaga hairei. Alex na haiba kita ubane. Sonia na pesa kaya pirgani. Nupa du na walak. Miya miki punsi sai. Pesa du na lahiba ko na bra. Thabak si tawdringay da apapata khanta na ba paliba brando. Kemte use tawda bra. Ay bu manghan na ba sila ba di nang sumangjaba tabani.
Adubu nangdi paisa gi tawbani. Tasengna aigi yeknabati nang nate. Aduna nangi thawai machadudi kanbirage. Napunchi chupa soinaiba misak amati oiro. Asi hairaga Sonia na nupadugi makhongduda nongmai round marira kapsili. Rumdu ingak tangairi. Sonia na dangan ba yare. Asi nang nathokpa tawro. Aduga telaks biko. Ai chalage. Asi hairamlaga Sonia thoklai. Nganba rumduda lehauri. Sonia na thoklaaga istiar kumdage tawbada Sonia bu corner amadagi kanagumba amana chinchinki. Aduga machindu menchili. Sonia na nupadugi makutu lauthoknaba honai. Nupadusu hanba kauba leite. Sonia gi machindu meli. Sonia masadung hek phanaraba matungda sor phungatuna wantharai. Sonia bu chinchankiba misakto atai kanasu nate Lucas ni. Lucas Sonia na wanthakiba aduda pakhatpa haurai. Os kainoi na tobiribisiba. Aina phajana wa hange toroga machinche arembai menjelure. Lucas Sonia bu phamungri hipalaga makokta ising thabirami. Adu phabu Sonia gyan laktri. Lucas tawpham khangdrabada upai leitraduna mamit amuktang ushelaga Sonia bu naton menjelaga machinda sor kambirai. Ahum marirak tawraba matung Sonia lokhurai. Mamit tapna panglakpada Lucas oirambaduda Sonia khangpre khangi. Aduga Lucas bu laktana phamungdudai kauthorai. Lucas phamungdagi longna tarai. Lucas na ayo ma ayo force ku kanchi dia. Sonia prap hogalaga jetke tawbada Lucas na makhutu phajilaga walda Sonia bu namjali. Sonia khon kan hairai. Lucas ai thado haibane. Ai ge tingnari basa kokalam. Nadrade nang mafam chidi jetpa yara. Kaino nang napamisa khochi thado haibane. Nang na ingonda asugem yelise kaino. Lucas Sonia gi makhutu thado aga phamungda namjali. Aduga mamituna Sonia da khana yengaga hairai. Nungsibagi khangaba. Aigi thamoisina mita khraba nangsa. Aigi meeting gi wangbada thamgadaba nate. Thamoisida tariba aigi asengba nuksibasa. Nangna khangbidrabasu kaisu kaide. Hoi, aigi matong chadaba mawngsida aibu tukacharamba yar. Adubu che ai nangbu yam nuksi. Chega ahanba thengnaba numita aigi thamoisida phaurakkiba ihul aina maram oiraga chena hospital da gyan mangduna taraga aigi maramgi tanuna cheda phatana khanbiba. Sonia marak phathali. Yare makha tarno nangna pamise kaino. Aibu thajabirabadi aigi singlaba thamoisibu khangbiyo. Khongthang khuding yeknabana thalabe nangi maikaida aina sinajage. Nangi apamba khudingmak aigi meetingi wangmalandana pangtho. Nangi mateng pangane. Nangi ningjabase thonglaba matung kalakpa kanagi mitafam oidanaba amakpa yaudraba nangi singlaba thamoiduge mapu ohenbiyo. Wahai asi hairaga Sonia bu thadorai. Aduga tapna betugi machi mada phamkri. Sonia wangangde tomina ngaihak lei. Kari tawgani haibisu khangde. Ingaw ngawjaba Lucas na ngasi magi maphamda hairiba wahaisingtu taraga nonggumna kankraba thamoi nongsibagi lambida amuk hana khongthangjinge khankidrabani. Adubu ngasidi nauhaunana nongsiba magi inot hablari. Sonia tapna hairai. Lucas nangi jingnaba eko olage aigi wari se taro.